Manipur State Rural Livelihood Mission MSRLM Department of Rural Development Panchayat Raj RDNPR Government of Manipur ka KHUTSAMNARAGA MAIBAM UCHIWA GP LEIBA PUNSHI SINTHA BLF NUPI CHAOKHAT KHONGTHANG BLF APUNBA LINGJEL BLF LAMJING MEIRA BLF AMADI PUNSHI KHONGCHAT BLF na PUNNA SINDUNA NONGMAGI OIBA CONVERGENCE MELA ama ngasi HEIBONG MAKHONG da public ground da PANGTHOKHRE ngasi gi thoram adu da BDO Kakching CD block Kedananda Potsangbam ex chairperson MAIBAM UCHIWA GP gi Wangjam Syamjai Mitei Amadi ex chairperson MAIBAM UCHIWA GP gi Muhammad Iqbal na chingbana sarukya ki ngasigi mela adu ka mari leinana video Kakching CD block Kedananda Potsangbam na phongdokibada nongmagi oiba convergence mela adu da lenga ki department tara mathoi laklaga officing da piba servicing adu GPSC gi praja singda mela asigi mateng na servicing asi office natrabasu fanghanba ngamli haiba wafam thamki One day convergence mela si koi MAIBAM UCHIWA GP da koi sinjari bani ngasi si hai ribbon namisi da koi ki department rama thoi lakpiraga koi ki library ba services sing office da piba services sing ado koi ki GP si da koi na mela ma sinjaraga hai riba koi ki services sing office da pi riba sing do koi adu gi potu jaga si da oina koi ngasi gi oina loina ma koi services sing ado koi pije bagi convergence mela ama koi MSRLM ga sinjaraga kunminaraga koi seminaba mela ama khagni masida leiba koi gi mela sida jaga sigi MAIBAM UCHIWA GP gi praja pumna magna hairi bagi mela sida koi serugya biraga kana basi lobi hona bai tanjagi atina du ninjari thank you ina roi ba ojadri koi mamangda GP koi manga mu sujagre